ꯆꯌꯣꯜ ꯅꯨꯃꯤꯠ 8ꯅꯤꯗ ꯆꯥꯍꯩꯗꯕ ꯄꯣꯠꯂꯝ ꯉꯁꯤ ꯃꯩꯇꯩ ꯀꯪꯂꯩꯆꯥꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ, ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯔꯤꯕ ꯑꯁꯤꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯃꯩꯆꯧ ꯃꯩꯅꯧꯁꯤꯡꯅ ꯄꯨꯌꯥ ꯀꯌꯥꯒꯤ ꯂꯤꯛꯂꯝꯗ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯥꯂꯦꯝ ꯇꯥꯏꯄꯪꯄꯥꯜ ꯑꯁꯤꯗ ꯆꯥꯍꯩꯗꯕ ꯆꯥꯔꯛꯂꯕ, ꯊꯛꯍꯩꯗꯕ ꯊꯛꯂꯛꯂꯕ, ꯌꯦꯡꯍꯩꯗꯕ ꯌꯦꯡꯂꯛꯂꯕ, ꯇꯥꯍꯩꯗꯕ ꯇꯥꯔꯛꯂꯕ, ꯎꯍꯩꯗꯕ ꯎꯔꯛꯂꯕ, ꯆꯥꯔꯧ ꯃꯧꯔꯧ ꯁꯣꯏꯔꯛꯂꯕ, ꯀꯥꯏꯔꯛꯂꯕ ꯍꯥꯏꯕꯅ ꯆꯤꯡꯕ ꯀꯌꯥ ꯇꯣꯏꯅ ꯊꯣꯛꯂꯕꯗꯤ ꯁꯝꯕꯜꯅ ꯍꯋꯥꯏ ꯃꯇꯣꯜ ꯐꯣꯏꯗꯨꯅ ꯆꯥꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯌꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯒꯗꯕ ꯇꯥꯏꯄꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤ ꯇꯦꯜꯂꯒꯅꯤ, ꯆꯍꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯄꯣꯛ ꯍꯧꯔꯛꯀꯅꯤ, ꯃꯤꯠ ꯎꯔꯛꯂꯔꯣꯏ, ꯅꯥ ꯄꯪꯁꯤꯜꯂꯛꯂꯅꯤ, ꯌꯥꯁꯨ ꯄꯨꯟꯁꯤꯔꯣꯏ, ꯃꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯣꯏꯅ ꯁꯥꯃꯨ ꯑꯣꯜꯂꯛꯂꯅꯤ, ꯆꯥꯛꯆꯥ ꯌꯥꯍꯤꯞ ꯐꯝꯐꯝ ꯂꯣꯏꯅ ꯑꯣꯟꯅꯔꯅꯤ, ꯅꯨꯡ ꯄꯥꯜ ꯊꯛ ꯈꯥ ꯂꯣꯏꯅ ꯑꯣꯟꯅꯔꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗꯤ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯛꯂꯅꯤ, ꯑꯂꯥꯎ ꯀꯟꯕꯅ ꯈꯨꯂꯥꯛꯄ ꯁꯛꯂꯅꯤ, ꯏꯁꯤꯡ ꯑꯅꯩꯕꯅ ꯃꯌꯥꯏꯗ ꯆꯦꯜꯂꯅꯤ, ꯏꯁꯤꯡ ꯑꯔꯨꯕꯅ ꯃꯇꯥꯏꯗ ꯆꯦꯜꯂꯅꯤ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯁꯤꯡ ꯌꯥꯝꯂꯅꯤ, ꯌꯦꯛ ꯁꯂꯥꯏ ꯃꯁꯛ ꯈꯪꯅꯔꯛꯂꯔꯣꯏ, ꯏ ꯑꯔꯥꯡꯕꯅ ꯃꯥꯂꯦꯝ ꯑꯁꯤ ꯁꯔꯥ ꯁꯜꯂꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯌꯥꯒꯤ ꯂꯤꯈꯨꯜ ꯂꯤꯒꯗꯕꯅꯦ ꯈꯪꯉꯣ꯫ ꯇꯥꯏꯄꯪꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯂꯤꯈꯨꯜꯗꯤ ꯄꯨꯌꯥꯒꯤ ꯂꯤꯛꯂꯝꯗ ꯆꯪꯖꯔꯒ ꯐꯪꯒꯅꯤ, ꯑꯋꯥꯕ ꯀꯣꯛꯀꯅꯤ꯫ ꯍꯩꯅ ꯁꯟꯇꯥꯌꯣ, ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯆꯪꯖꯧꯋꯣ, ꯆꯥꯛꯆꯥ ꯌꯨꯊꯛ ꯌꯥꯍꯤꯞ ꯐꯝꯐꯝ ꯃꯁꯛ ꯈꯪꯉꯨ, ꯊꯛꯁꯤ ꯀꯥꯔꯜ ꯆꯠꯀꯅꯨ, ꯈꯥꯁꯤ ꯀꯥꯔꯜ ꯁꯣꯏꯒꯅꯨ, ꯃꯤꯠꯌꯦꯡ ꯀꯥꯔꯜ ꯆꯠꯀꯅꯨ, ꯋꯥꯈꯜ ꯂꯩꯀꯥꯏ ꯀꯣꯏꯒꯅꯨ, ꯂꯃꯈꯥꯡꯗ ꯍꯝꯆꯠꯅꯗꯨꯅ ꯁꯣꯔꯤ ꯁꯣꯔꯥ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯂꯣ, ꯑꯌꯨꯛ ꯅꯨꯃꯤꯠꯅ ꯆꯤꯡꯈꯩ ꯍꯨꯟꯗ꯭ꯔꯤꯉꯩꯗ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕꯗ ꯌꯥꯍꯧꯔꯣ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯁꯥꯟꯅꯧꯋꯣ, ꯂꯩꯆꯤꯜꯂꯣꯟ ꯁꯥꯟꯅꯧꯋꯣ, ꯁꯣꯔ ꯁꯥꯖꯦꯜ ꯁꯥꯟꯅꯧꯋꯣ, ꯍꯛꯁꯦꯜ ꯀꯥꯡꯂꯣꯟ ꯁꯥꯟꯅꯧꯋꯣ, ꯐꯝꯕꯤꯂꯣꯟ ꯄꯨꯟꯁꯤꯂꯣꯟ ꯁꯥꯟꯅꯧꯋꯣ, ꯏꯄꯥꯂꯥꯏ ꯏꯄꯨꯂꯥꯏꯕꯨ ꯃꯁꯛ ꯈꯪꯅ ꯆꯪꯖꯐꯝꯗ ꯆꯪꯖꯧꯋꯣ, ꯏꯁꯥ ꯏꯁꯥꯒꯤ ꯇꯥꯏꯄꯪ ꯍꯛꯆꯥꯡ ꯄꯣꯂꯥꯡꯕꯨ ꯌꯣꯛꯈꯠ ꯁꯦꯝꯒꯠꯂꯣ꯫ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯤꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯇꯥꯟꯐꯪꯅ ꯅꯥꯗ ꯌꯦꯛꯇꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯇꯥꯏꯄꯪ ꯀꯨꯝꯍꯩꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕ ꯐꯪꯖꯅꯕ ꯉꯁꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯄꯪ ꯃꯤꯑꯣꯏꯕ ꯁꯤꯡꯅ ꯆꯥꯍꯩꯗꯕ ꯇꯥꯏꯄꯪ ꯆꯤꯟꯖꯥꯛ ꯆꯥꯔꯛꯂꯦ, ꯊꯛꯍꯩꯗꯕ ꯀꯌꯥ ꯊꯛꯂꯦ꯫ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯍꯦꯛꯇ ꯆꯥꯕ, ꯑꯣꯛ ꯆꯥꯅꯤꯡꯉꯦ ꯍꯦꯛꯇ ꯆꯥꯕ, ꯉꯥꯅꯨ ꯆꯥꯅꯤꯡꯉꯦ ꯍꯦꯛꯇ ꯆꯥꯕ, ꯌꯨ ꯊꯛꯅꯤꯡꯉꯦ ꯍꯦꯛꯇ ꯊꯛꯄ, ꯌꯥꯏ ꯌꯥꯗꯦ ꯌꯦꯡꯗꯕ ꯊꯤꯗꯕ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯥꯕ ꯌꯥꯗꯦ, ꯆꯥꯍꯩꯗꯦ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯁꯥ ꯁꯟ, ꯌꯦꯟꯁꯥꯡ ꯅꯥꯄꯤ, ꯎꯍꯩ ꯋꯥꯍꯩꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯆꯥꯁꯤꯜꯂꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯥꯏꯄꯪ ꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯇꯦꯟꯁꯤꯜꯂꯛꯄ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯤꯠ ꯎꯁꯤꯜꯂꯛꯇꯕ, ꯅꯥ ꯄꯪꯁꯤꯜꯂꯛꯄ, ꯌꯥ ꯇꯦꯛꯁꯤꯜꯂꯛꯄ, ꯄꯥꯡꯒꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯅꯆꯤꯡꯕ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤ
ꯑꯣꯏꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯌꯥ ꯑꯁꯤ ꯉꯁꯤ ꯇꯥꯏꯕꯪ ꯀꯪꯂꯩꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯆꯨꯝꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯍꯧꯕ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ, ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯆꯤꯟꯖꯥꯛ, ꯆꯥꯛꯆꯥ ꯌꯨꯊꯛꯅ ꯆꯤꯡꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯑꯃꯁꯨꯡ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯀꯔꯤꯅꯣ ꯇꯝꯕꯤꯔꯝꯒꯗꯧꯔꯤꯕ ꯑꯁꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ, ꯅꯥꯗꯕ ꯌꯦꯛꯇꯕ ꯂꯤꯆꯠ ꯁꯥꯆꯠ, ꯌꯥꯍꯤꯞ ꯐꯝꯐꯝ, ꯋꯥꯉꯥꯡ ꯁꯉꯥꯡ, ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯇꯝꯕꯤꯔꯝꯕꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯄꯨꯟꯁꯤ ꯇꯦꯟꯒꯗꯕ, ꯃꯤꯠ ꯇꯥꯡꯒꯗꯕ, ꯅꯥ ꯄꯪꯒꯗꯕ ꯉꯥꯛꯇ ꯇꯝꯕꯤꯔꯝꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯉꯥꯏꯍꯥꯛꯀꯤ ꯆꯤꯜꯗ ꯍꯥꯎꯕ ꯑꯃꯁꯨꯡ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯛꯆꯥꯡꯁꯨ ꯃꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ, ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯀꯌꯥ ꯁꯣꯛꯄ ꯃꯥꯡꯕ ꯑꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ? ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨ ꯁꯤꯡꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯥꯗ ꯌꯦꯛꯇꯅ ꯍꯤꯡꯖꯍꯧꯁꯅꯨ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛꯀꯤ ꯑꯣꯏꯕ ꯃꯔꯝꯗ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯌꯣꯜ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯥꯍꯩꯗꯕ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛꯁꯤꯡ: ꯑꯍꯥꯟꯕꯗ ꯅꯣꯡꯃꯥꯏꯆꯤꯡ ꯀꯣꯔꯧ ꯅꯨꯃꯤꯠ: ꯂꯐꯣꯏ, ꯉꯥꯃꯨ, ꯉꯥꯇꯤꯜ, ꯉꯥꯍꯩ ꯆꯥꯕ ꯌꯥꯗꯦ꯫ ꯍꯩꯗꯅ ꯍꯩꯔꯤ ꯆꯥꯕ ꯌꯥꯗꯦ꯫ ꯌꯦꯟꯁꯥꯡꯗꯅ ꯎꯇꯤ, ꯑꯉꯣꯝ ꯌꯦꯟꯁꯤꯜ ꯆꯥꯕ ꯌꯥꯗꯦ꯫ ꯐꯤꯗꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯌꯥꯗꯦ꯫ ꯅꯤꯡꯊꯧꯀꯥꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯗꯒꯤ ꯐꯪꯕ ꯎꯁꯣꯏ, ꯁꯣꯏꯕꯨꯝ, ꯁꯣꯏꯗꯣꯟ ꯆꯥꯕ ꯌꯥꯗꯦ꯫ ꯊꯋꯥꯏ ꯄꯥꯟꯕꯗ ꯋꯥꯏꯈꯨ ꯆꯥꯕ ꯌꯥꯗꯦ꯫ ꯌꯦꯟꯁꯥꯡꯗꯅ ꯍꯋꯥꯏ ꯉꯥꯛꯆꯧ ꯃꯥꯟꯕꯤ ꯆꯥꯕ ꯌꯥꯗꯦ꯫ ꯍꯩꯗꯅ ꯍꯩꯅꯤꯡ ꯆꯥꯕ ꯌꯥꯗꯦ꯫ ꯐꯤꯗꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯌꯥꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯩꯄꯥꯛꯄꯣꯛꯄ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯥꯂꯨ, ꯁꯤꯡ, ꯌꯥꯏꯉꯪ, ꯊꯝꯕꯧ, ꯂꯩꯄꯥꯛ ꯍꯋꯥꯏ ꯆꯥꯕ ꯌꯥꯗꯦ꯫ ꯉꯥꯗꯅ ꯀꯣꯡꯒ꯭ꯔꯦꯡ, ꯉꯥꯀ꯭ꯔꯥ, ꯉꯥꯍꯩ ꯆꯥꯕ ꯌꯥꯗꯦ꯫ ꯍꯋꯥꯏꯗ ꯃꯥꯏꯔꯣꯡꯕꯤ, ꯂꯣꯍꯣꯔ ꯆꯥꯕ ꯌꯥꯗꯦ꯫ ꯍꯩꯗꯅ ꯀꯐꯣꯏ ꯆꯥꯕ ꯌꯥꯗꯦ꯫ ꯐꯤꯗꯅ ꯅꯥꯄꯨ ꯃꯆꯨ ꯐꯤ ꯁꯦꯠꯄ ꯌꯥꯗꯦ꯫ ꯃꯔꯤꯁꯨꯕꯗ ꯌꯨꯝꯖꯀꯩꯁ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯌꯦꯟꯁꯥꯡꯗ ꯌꯦꯟꯗꯦꯝ, ꯉꯥꯗꯅ ꯉꯥꯈꯥ, ꯈꯥꯖꯤꯡ, ꯉꯥꯂꯦꯛ, ꯊꯔꯥꯛ, ꯉꯥꯅꯣꯏ ꯆꯥꯕ ꯌꯥꯗꯦ꯫ ꯍꯩꯗꯅ ꯊꯩꯕꯣꯡ, ꯍꯩꯅꯧ, ꯍꯩꯔꯤ, ꯊꯕꯤ ꯃꯔꯤ ꯆꯠꯄ ꯆꯥꯕ ꯌꯥꯗꯦ꯫ ꯃꯅꯥ ꯃꯁꯤꯡꯗꯅ ꯌꯦꯟꯁꯤꯟ, ꯄꯦꯔꯨꯛ ꯆꯥꯕ ꯌꯥꯗꯦ꯫ ꯐꯤꯗꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯌꯥꯗꯦ꯫ ꯃꯉꯥꯁꯨꯕꯗ ꯁꯒꯣꯜꯁꯦꯜ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯟꯁꯥꯡꯗ ꯍꯋꯥꯏ ꯃꯅꯥ, ꯁꯒꯣꯜ ꯍꯋꯥꯏ ꯆꯥꯕ ꯌꯥꯗꯦ꯫ ꯉꯥꯗꯅ ꯃꯩꯇꯩ ꯉꯥꯃꯨ ꯆꯥꯕ ꯌꯥꯗꯦ꯫ ꯍꯩꯗꯅ ꯍꯩꯇꯨꯞ, ꯍꯌꯦꯟ, ꯍꯩꯔꯤꯠ ꯆꯥꯕ ꯌꯥꯗꯦ꯫ ꯐꯤꯗꯅ ꯑꯃꯨꯕ, ꯁꯅꯥ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯌꯥꯗꯦ꯫ ꯇꯔꯨꯛꯁꯨꯕꯗ ꯏꯔꯥꯏ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯟꯁꯥꯡꯗ ꯂꯤꯜꯍꯥꯜ ꯃꯇꯣꯟ, ꯁꯦꯕꯣꯠ ꯂꯤꯟ ꯃꯥꯟꯕꯤ, ꯌꯦꯟꯗꯪ, ꯌꯦꯔꯨꯝ ꯀꯩꯔꯨꯝ ꯇꯣꯅꯤꯡꯀꯣꯛ ꯆꯥꯕ ꯌꯥꯗꯦ꯫ ꯉꯥꯗꯅ ꯁꯥꯔꯦꯡ, ꯉꯥꯔꯤꯜ, ꯉꯥꯄ꯭ꯔꯨꯝ,
ꯄꯣꯔꯣꯝ, ꯈꯣꯏꯕꯤ ꯉꯥꯛꯆꯧ, ꯉꯥꯔꯦꯟ, ꯉꯥꯄꯪ ꯆꯥꯕ ꯌꯥꯗꯦ꯫ ꯍꯩꯗꯅ ꯍꯩꯀ꯭ꯔꯨ ꯆꯥꯕ ꯌꯥꯗꯦ꯫ ꯐꯤꯗꯅ ꯏꯁꯤꯡ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯌꯥꯗꯦ꯫ ꯊꯥꯡꯖ ꯅꯨꯃꯤꯠ ꯌꯦꯟꯁꯥꯡꯗ ꯀꯣꯡꯉꯧꯋꯦꯟ, ꯊꯔꯣꯝ ꯃꯅꯥ, ꯅꯥꯎꯁꯦꯛ ꯂꯩ ꯆꯥꯕ ꯌꯥꯗꯦ꯫ ꯉꯥꯗꯅ ꯄꯦꯡꯕꯥ, ꯉꯥꯇꯣꯟ, ꯊꯔꯣꯏ ꯆꯥꯕ ꯌꯥꯗꯦ꯫ ꯍꯩꯗꯅ ꯉꯥꯇꯨꯞ, ꯊꯥꯡꯇꯨꯞ, ꯍꯩꯃꯨ, ꯍꯩꯉꯥꯡ ꯆꯥꯕ ꯌꯥꯗꯦ꯫ ꯐꯤꯗꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯅꯣꯡꯃꯥꯏꯆꯤꯡ, ꯁꯒꯣꯜꯁꯦꯜ, ꯊꯥꯡꯖ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯌꯨ ꯊꯛꯂꯕꯗꯤ ꯄꯨꯟꯁꯤ ꯇꯦꯜꯂꯤ, ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯄꯥꯜꯂꯤ꯫ ꯁꯪꯒꯣꯝꯗ ꯊꯨꯝ ꯍꯥꯞꯂꯒ ꯆꯥꯔꯕꯗꯤ ꯁꯜ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ, ꯁꯟ ꯆꯥꯕꯒꯤ ꯄꯥꯡꯈꯛꯅꯤ, ꯆꯥꯕ ꯍꯧꯅꯗꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯩꯇꯩ ꯏꯅꯥꯠꯄꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯌꯣꯛꯈꯠꯄꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨ꯫